ꯃꯌꯥꯡ ꯏꯝꯐꯥꯜꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯍꯧꯖꯤꯛ ꯂꯝꯕꯤ ꯐꯠꯇ꯭ꯔꯤꯕ ꯑꯁꯤ ꯁꯦꯝꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒ ꯇꯥꯟꯅꯔꯒ ꯁꯦꯝꯃꯅꯤ ꯍꯥꯏꯅ ꯍꯥꯟꯅꯒꯤ ꯃꯤꯅꯤꯁꯇꯔ ꯗꯣꯛꯇꯔ ꯀꯦ.ꯑꯩꯆ. ꯔꯇꯟꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯍꯟꯗꯛ ꯏꯟꯗꯤꯌꯟ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯔꯤꯁꯔꯆ (ICAR) ꯅ꯭ꯌꯨ ꯗꯦꯜꯂꯤꯅ ꯏꯟꯗꯤꯌꯟ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯔꯤꯁꯔꯆ ꯏꯟꯁꯇꯤꯇ꯭ꯌꯨꯠ (IRI) ꯏꯅꯣꯚꯦꯇꯤꯚ ꯐꯥꯔꯃꯔ ꯑꯣꯏꯅ ꯁꯛꯈꯪꯂꯛꯈ꯭ꯔꯕ ꯁꯂꯥꯝ ꯔꯣꯍꯦꯟꯗ꯭ꯔꯣ ꯁꯤꯡ ꯑꯃꯗꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯄ꯭ꯔꯣꯐꯦꯁꯅꯦꯜꯁ ꯀꯪꯒ꯭ꯔꯦꯁ (AIPC) ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯦꯟড ꯄꯣꯂꯤꯁꯤ ꯔꯤꯁꯔꯆ ꯗꯣꯃꯦꯟꯅ ꯁ꯭ꯇꯦꯠ ꯍꯦꯗ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯣꯏꯅ ꯈꯟꯂꯛꯈ꯭ꯔꯕ ꯑꯦꯝ.ꯗꯤ. ꯐꯦꯔꯣꯖ ꯈꯥꯟꯕꯨ ꯑꯣꯛꯄꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯌꯥꯡ ꯏꯝꯐꯥꯜ ꯕ꯭ꯂꯣꯛ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤꯅ ꯁꯤꯟꯗꯨꯅ ꯍꯥꯟꯅꯒꯤ ꯃꯤꯅꯤꯁꯇꯔ ꯗꯣꯛꯇꯔ ꯀꯦ.ꯑꯩꯆ. ꯔꯇꯟꯀꯨꯃꯥꯔꯒꯤ ꯃꯌꯨꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯃꯌꯥꯡ ꯏꯝꯐꯥꯜ ꯕ꯭ꯂꯣꯛ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯇꯤ.ꯑꯩꯆ. ꯔꯥꯖꯃꯣꯍꯟ ꯃꯩꯇꯩ, ꯍꯥꯟꯅꯒꯤ ꯃꯤꯅꯤꯁꯇꯔ ꯗꯣꯛꯇꯔ ꯀꯦ.ꯑꯩꯆ. ꯔꯇꯟꯀꯨꯃꯥꯔ ꯑꯃꯗꯤ ꯏꯝꯐꯥꯜ ꯋꯦꯁꯠ 2 ꯗꯤꯁꯇ꯭ꯔꯤꯛ ꯀꯪꯒ꯭ꯔꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯇꯤ.ꯑꯩꯆ. ꯃꯣꯗꯨ ꯁꯤꯡꯅ ꯃꯊꯪꯁꯤꯠꯅ ꯄ꯭ꯔꯁꯤꯗꯦꯟꯠ, ꯆꯤꯐ ꯒꯦꯁꯠ ꯑꯃꯗꯤ ꯒꯦꯁꯠ ꯑꯣꯐ ꯑꯣꯅꯔ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯕꯤ.ꯖꯦ.ꯄꯤꯅ ꯇꯔꯝ ꯑꯅꯤꯔꯛ ꯄꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯡ ꯏꯝꯐꯥꯜꯒꯤ ꯂꯝꯕꯤ ꯑꯌꯥꯝꯕ ꯐꯠꯂꯛꯇ꯭ꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯏꯔꯝꯗꯝ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯆꯤꯗꯥꯏꯗ ꯂꯩꯕ ꯑꯄꯤꯛꯄ ꯂꯝ ꯑꯃ ꯑꯣꯏꯔꯒꯁꯨ ꯐꯤꯜꯝ, ꯒꯦꯝꯁ ꯑꯦꯟ ꯁ꯭ꯄꯣꯔꯠꯁ ꯑꯃꯗꯤ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯗ ꯃꯅꯥ ꯀꯌꯥ ꯐꯪꯉꯁꯨ ꯂꯧꯃꯤ ꯁꯤꯟꯃꯤꯁꯤꯡꯒꯤ ꯂꯝꯗ ꯑꯃꯁꯨꯡ ꯏꯀꯣꯅꯣꯃꯤꯒꯤ ꯂꯝꯗ ꯏꯔꯝꯗꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯅꯦꯁꯅꯦꯜ ꯑꯃꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯂꯝꯗ ꯆꯪꯕꯁꯤꯡ ꯑꯁꯤ ꯌꯥꯝꯗ꯭ꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯄ꯭ꯔꯖꯦꯟꯠ ꯇꯧꯗꯅ ꯃꯗꯨ ꯑꯦꯋꯥꯔꯗ ꯀꯌꯥ ꯐꯪꯂꯛꯄꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯕ ꯑꯗꯨꯒ ꯅꯨꯡꯉꯥꯏꯖꯕ ꯑꯃꯅꯤ ꯍꯥꯏꯗꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯊꯝꯖꯅꯤꯡꯉꯤ꯫ ꯑꯗꯨꯅ ꯃꯥꯅ ꯃꯇꯨꯡ ꯇꯧꯔꯛꯄꯗꯁꯨ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯆꯥꯎꯊꯣꯛꯇꯅ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯐꯥꯔꯃꯔ ꯀꯌꯥꯗ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯇ꯭ꯔꯦꯅꯤꯡ ꯄꯤꯗꯅ ꯃꯥꯅ ꯈꯪꯖꯕ ꯍꯩꯖꯕ ꯃꯌꯥꯝꯁꯤ ꯃꯁꯤ ꯑꯩꯈꯣꯏ ꯁꯦꯌꯔ ꯇꯧꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯀꯥꯟꯅꯃꯤꯟꯅꯗꯅ ꯑꯩꯈꯣꯏ ꯂꯧꯃꯤ ꯃꯌꯥꯝꯒꯤ ꯃꯗꯨꯒꯤ ꯄꯨꯟꯁꯤꯔꯣꯜꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯃꯗꯨꯒꯤ ꯁ꯭ꯇꯦꯟꯗꯔꯗ ꯑꯣꯐ ꯂꯤꯕꯤꯡꯗ ꯑꯩꯈꯣꯏ ꯐꯒꯠꯍꯟꯗꯅ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯁꯃꯥꯖ ꯑꯃ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏ ꯆꯥꯎꯈꯠꯄ ꯁꯃꯥꯖ ꯑꯃ ꯁꯦꯝꯕꯗ ꯌꯥꯝ ꯆꯥꯎꯅ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯕꯒꯤ ꯑꯩ ꯊꯥꯖꯕꯁꯤꯁꯨ ꯊꯝꯖꯔꯤ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯅ ꯏꯅꯥꯎ ꯔꯣꯍꯦꯟꯗ꯭ꯔꯕꯨ ꯑꯩꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯕ ꯇꯌꯥꯝꯕ ꯐꯣꯡꯗꯣꯛꯆꯕ ꯃꯗꯨꯒꯤ ꯆꯥꯎꯊꯣꯛꯆꯕ ꯑꯗꯨ ꯑꯩ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏ ꯁꯦꯌꯔ ꯇꯧꯖꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯂꯦꯡꯌꯥꯟ ꯑꯃ ꯑꯣꯏꯔꯒꯁꯨ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯇꯣꯀꯟ ꯑꯣꯐ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ, ꯇꯣꯀꯟ ꯑꯣꯐ ꯂꯚ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯅꯤ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕꯁꯦ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯑꯦꯝ.ꯗꯤ. ꯐꯤꯔꯣꯖ ꯈꯥꯟ ꯃꯁꯤꯁꯨ ꯑꯩꯈꯣꯏ ꯀꯣꯡꯒ꯭ꯔꯦꯁꯀꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯖꯔꯛꯄ ꯑꯩꯈꯣꯏ ꯀꯠꯊꯣꯛꯆꯔꯛꯄ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯥꯁꯦ ꯑꯩꯈꯣꯏ ꯋꯥꯒꯥꯏꯗꯒꯤꯅꯤ ꯃꯁꯥ ꯃꯆꯦꯠ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏ ꯁꯦꯛꯃꯥꯏꯖꯤꯡꯒꯤ ꯊꯣꯡ ꯂꯥꯟꯊꯣꯛꯑꯒ ꯈꯤꯇꯪ ꯆꯠꯂꯒ ꯑꯩꯈꯣꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯍꯧꯔꯛꯐꯝꯗꯤ ꯑꯩꯈꯣꯏ ꯃꯌꯥꯡ ꯏꯝꯐꯥꯜ ꯕꯦꯡꯒꯨꯟꯗꯒꯤꯅꯤ꯫ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯒꯩ ꯅꯥꯇꯩ ꯃꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯂꯣꯏꯅꯃꯛ ꯂꯩꯔꯤ ꯑꯩꯈꯣꯏꯒꯤ ꯕꯨꯌꯥꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ꯫ ꯑꯗꯨꯒ ꯃꯣꯏꯒꯤ ꯑꯍꯟꯁꯤꯅ ꯑꯩꯈꯣꯏ ꯋꯥꯒꯥꯏꯗ ꯂꯝ ꯈꯔ ꯆꯥꯎꯕꯗ ꯍꯣꯡꯗꯣꯛꯈꯤꯕ ꯍꯥꯏꯕ ꯇꯥꯔꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯇꯦꯆꯃꯦꯟ ꯑꯩꯈꯣꯏ ꯃꯌꯥꯡ ꯏꯝꯐꯥꯜ ꯀꯦꯟꯗ꯭ꯔꯕꯨ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏ ꯄꯥꯔꯇꯤꯁꯤꯒꯤ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦꯅ ꯌꯥꯝꯅ ꯆꯥꯎꯅ ꯑꯩꯈꯣꯏ ꯍꯣꯠꯅꯔꯛꯄ ꯑꯩꯈꯣꯏ ꯃꯤꯁꯛ ꯑꯃꯁꯨ ꯑꯣꯏ꯫ ꯑꯗꯣ ꯌꯥꯝꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯈꯔ ꯈꯪꯕ ꯅꯠꯇꯅ ꯑꯌꯥꯝꯕꯗꯤ ꯈꯪꯉꯝꯃꯣꯏ ꯃꯥꯒꯤ ꯁꯦꯀ꯭ꯔꯤꯐꯥꯏꯁꯁꯦ ꯀꯔꯥꯏꯐꯥꯎꯕ ꯇꯧꯒꯦ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯁꯨꯝ ꯂꯣꯏꯅꯔꯛꯄꯅꯤꯅ ꯑꯩꯗꯤ ꯈꯪꯖꯩ꯫ ꯃꯥꯒꯤ ꯑꯩꯒ ꯊꯦꯡꯅꯕꯁꯦ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯅ ꯑꯩꯅ ꯁꯛꯇꯤ ꯄꯥꯏꯔꯀꯥꯟꯗ ꯀꯥꯔꯛꯇꯕ ꯃꯇꯝꯗ ꯊꯦꯡꯅꯕ ꯑꯩꯅ ꯆꯥꯎꯔꯤꯉꯩꯗꯗꯤ ꯊꯦꯡꯅꯍꯧꯗ꯭ꯔꯦꯕ꯫ ꯑꯗꯨꯅ ꯑꯩꯅ ꯀꯥꯕ ꯀꯥꯟꯗ ꯃꯥꯁꯦ ꯊꯦꯡꯅꯕꯅꯤ꯫ ꯃꯇꯝꯗꯨꯗꯒꯤ ꯃꯥꯒꯤ MP ꯏꯂꯦꯛꯁꯟꯒꯤ ꯑꯩꯈꯣꯏꯒꯤ 2019 ꯑꯣꯏꯔꯝꯒꯅꯤ ꯃꯗꯨꯗꯒꯤ ꯃꯥꯁꯦ ꯑꯩꯈꯣꯏ AICCꯅ ꯊꯥꯔꯛꯑꯒ ꯅꯣꯔꯠ ꯏꯁꯀꯤ ꯃꯥꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯑꯣꯏꯅ ꯃꯥꯁꯦ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯋꯦꯁꯠ 2ꯒꯤ ꯑꯣꯏꯅ ꯃꯥꯁꯦ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯃꯌꯥꯡ ꯏꯝꯐꯥꯜꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯒꯥꯏꯁꯤꯒ ꯑꯅꯤꯁꯤ ꯃꯥꯅ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯂꯧꯕꯅꯤ, ꯃꯥꯅ ꯀꯦꯌꯔ ꯂꯧꯕ ꯍꯥꯏꯕ ꯇꯥꯔꯦ꯫ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯩꯅ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯃꯌꯥꯡ ꯏꯝꯐꯥꯜꯁꯤ ꯅꯪ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯒꯗꯧꯕꯅꯤ ꯍꯥꯏꯗꯅ ꯇꯧꯕꯗꯒꯤ ꯑꯌꯥꯝꯕ ꯃꯥꯁꯦ ꯃꯌꯥꯡ ꯏꯝꯐꯥꯜꯗ ꯌꯥꯝ ꯀꯟꯅ ꯐꯣꯀꯁ ꯇꯧꯕ꯫ ꯑꯗꯨꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯕꯤ.ꯖꯦ.ꯄꯤꯒꯤ ꯁꯔꯀꯥꯔ ꯂꯥꯛꯈ꯭ꯔꯦ꯫ ꯁꯔꯀꯥꯔ ꯂꯩꯕꯗꯨꯅ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯄꯦꯅꯦꯜ ꯗꯤꯁꯀꯁꯟꯗ ꯁ꯭ꯄꯣꯛꯁ ꯄꯔꯁꯟ ꯑꯣꯏꯅ ꯀꯔꯤ ꯑꯣꯏꯅ ꯁꯨꯝ ꯌꯥꯎꯔꯛꯄ ꯀꯥꯟꯗ ꯕꯤ.ꯖꯦ.ꯄꯤꯒꯤ ꯁꯔꯀꯥꯔꯁꯤ ꯀꯌꯥꯝꯅ ꯃꯣꯏꯅ ꯃꯤꯁꯤ ꯌꯦꯡꯁꯤꯟꯕꯒꯦꯗ ꯃꯥꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯄꯥꯏꯔ ꯊꯥ ꯑꯃꯗ ꯂꯨꯄꯥ 9,000ꯒꯤ ꯃꯊꯛꯇ ꯐꯪꯖꯔꯝꯕꯅꯦꯕ꯫ ꯃꯗꯨ ꯑꯩꯈꯣই ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯊꯕꯛ ꯇꯧꯏ, ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯋꯥꯛ ꯇꯧꯏ ꯈꯣꯠꯂꯤ ꯍꯥꯏꯗꯅ ꯇꯧꯗꯅ ꯃꯥꯏ ꯊꯕꯛꯁꯤ ꯂꯧꯊꯣꯛꯄꯤꯔꯛꯈ꯭ꯔꯦꯅꯦ꯫ ꯊꯥ ꯑꯃꯗ 9,000 ꯐꯪꯖꯔꯝꯕꯁꯦ ꯃꯥꯁꯦ ꯂꯣꯏꯅꯃꯛ ꯃꯗꯨꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯐꯪꯉꯝꯕꯗꯨ ꯐꯪꯈꯤꯗ꯭ꯔꯦ꯫ ꯊꯕꯛꯁꯤ ꯀꯝꯄꯅꯤꯗ ꯑꯩꯕꯨ ꯆꯠꯇꯅ ꯐꯅꯌꯥꯝꯅ ꯍꯥꯏꯅꯕꯗ ꯂꯧꯁꯤꯜꯂꯨ ꯌꯥꯗ꯭ꯔꯦ ꯔꯤꯃꯥꯔꯛ ꯑꯃ ꯃꯥꯔꯛꯁꯦ ꯇꯧꯈꯤꯕꯗꯒꯤ꯫ ꯑꯗꯨꯕꯨ ꯃꯥ ꯑꯗꯨ ꯗꯔꯀꯥꯔ ꯑꯣꯏꯗꯦ
ꯑꯩ ꯄꯥꯔꯇꯤꯒꯤꯗꯃꯛꯇ ꯑꯩ ꯍꯣꯠꯅꯒꯅꯤ ꯍꯥꯏꯗꯅ ꯍꯣꯠꯅꯗꯅ ꯑꯗꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯗꯅ MPCCꯒꯤ ꯑꯗꯒꯤ ꯍꯧꯖꯤꯛꯇꯤ ꯏꯚꯟ AICCꯅ ꯃꯁꯛ ꯈꯪꯗꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯚꯟ ꯍꯥꯏꯔꯤꯕ ꯑꯣꯜ ꯏꯟꯗꯤꯌꯥ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯄꯣꯂꯤꯁꯤ ꯔꯤꯁꯔꯁꯀꯤ ꯃꯁꯤꯒꯤ ꯍꯧꯖꯤꯛꯇꯤ ꯃꯥ ꯁ꯭ꯇꯦꯠꯀꯤ ꯍꯦꯗ ꯑꯣꯏꯅ ꯑꯩꯈꯣꯏ ꯍꯥꯞꯄꯦ ꯃꯁꯤꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯕ ꯅꯨꯡꯉꯥꯏꯖꯕ ꯑꯩꯈꯣꯏ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯑꯣꯏꯅꯁꯨ ꯃꯥ ꯌꯥꯝ ꯐꯖꯅ ꯌꯥꯝꯅ ꯗꯦꯗꯤꯀꯦꯇꯦꯗꯅꯤ ꯌꯥꯝꯅ ꯍꯥꯔꯗ ꯋꯥꯔꯀꯤꯡꯅꯤ ꯑꯗꯨꯒ ꯑꯗꯨꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯗꯤꯖꯤꯇꯦꯜꯒꯤ ꯍꯥꯏꯇꯥꯔꯦ ꯄ꯭ꯂꯦꯠꯐꯣꯝꯗ ꯃꯁꯥꯃꯛꯁꯦ ꯌꯥꯝꯅ ꯁ꯭ꯀꯤꯜ ꯑꯣꯏꯕ ꯃꯗꯨꯒꯨꯝꯕ ꯑꯃꯁꯨ ꯑꯣꯏꯕ ꯑꯗꯨꯒꯤ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯄꯣꯇꯦꯟꯁꯤꯌꯦꯜ ꯀꯌꯥ ꯑꯃꯁꯨ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯅ ꯍꯦꯟꯅ ꯍꯦꯟꯅ ꯃꯥꯁꯨ ꯇꯨꯡꯒꯤ ꯃꯥꯒꯤ ꯀꯦꯔꯤꯌꯔꯗ ꯑꯩꯈꯣꯏ ꯄꯥꯔꯇꯤꯁꯤꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯁꯤꯡ ꯍꯦꯟꯅ ꯍꯦꯟꯅ ꯃꯥꯁꯨ ꯑꯩꯈꯣꯏ ꯄ꯭ꯔꯃꯣꯁꯟ ꯐꯪꯗꯅ ꯃꯥꯒꯤ ꯁ꯭ꯇꯦꯇꯁꯁꯦ ꯋꯥꯡꯈꯠꯇꯅ ꯑꯩꯈꯣꯏ ꯄꯥꯔꯇꯤꯁꯤ ꯁ꯭ꯇꯔꯦꯡꯊꯟ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯗꯨꯁꯨ ꯑꯩ ꯊꯝꯖꯔꯤ